ngasi phongkhiba tungan tungan bu manipuri siphongsingdigi maruibi pausing myamna thamjigi ahanbada Masagi Nupi Machanupa na hatlaba mapuroibi gi Hakchang machet tara fris manungda Thamlaga numit kyani sangna huntuklamle Srada Walker tamthina hatkibagi akituzung adu hausuk phawbu Delhi da leidingai police city sigi nopok thangbu sarukta aduga sapmanaba crime ama khangmamkhre hanigi luhongba madigi phangba magi Machanupa gi matenga loinana magi mapuroiba bu hatpagi damak Delhi gi Pandap Nagar da leibi nupi ama Delhi Police Crime Branch na phakre Srada Walker hatkiba case ka sapmanana Hakchang adu machet tara thona kakhalambi machet sing adu fridge ama gi manungda thamlami amasu madu numit kyani sangna langtoki tamthiraba crime adu makhoina ni haina nupi eduna amasu magi masana ya jakre haina su police na ki punam kaubi nupi eduna maki sanagi likol adu magi mapuroiba anjan das na yonthokre amasu madudagi phangbu sel adu Bihar da makhoigi Machanupa ga loinana leiribi magi hanagi nupi edu thakre haiba khanglakpadagi yamna sauki haina police na ki madurigi magna hana luhongbada pokpa magi Machanupa Dipaka puna hanabagi aron bathorang amasinki punamna anjan das ka loinana leiba haukraba matung indisingani taraka treta magi hanagi mapuroibadu cancer na dun siki dipangnasu anjan das na magi nupi edu otnaiba maramdagi hanabagi thorang aduda magi yakhi hainasu police na phungtoki makoina das pu zunda hatki makoina ahanbada magi thaknaba yudu hida khapsinki amasu magna wokhal tadraba matamda mahakbu hatkhi hainasu makoina police taiki maduda mama masa aduna Hakchang adu thangna machet tara thokna kalsaki police na haujuk phawbda Hakchang adu gi machet taruk phangmang khre crime si pangthokpagi mawng si masari sei kungani pan suraba afta puna wala na magaloinaba leibi Srada Walker bu makhuri melaga Hakchang adu machet kuntraga manga thokna thangna kaksat pa masumadugi matungda kha Delhi gi mehrauri umangda langthokhiba aduga yamna mane police na Hakchang gi saruk sing adu ahanbada Pandap Nagar manaktagi zunda phangki amasu mihatpagi case amana khotki adumainamak phangliba Hakchang machet sing adu pumtharaba maramna investigation gi thabak khumang chauksin mangamde Srada Walker hatkibagi tuzungbu wapam sing tholakpa hokibada masak khangdaba Hakchang gi saruk sing adu maki oibra hainasu thijinkhibani adubu madu nupagi Hakchang amagi machet sing oiramki Hakchang gi saruk sing adu phangkiba mapam adugi CCTV camera sing footage adu crime branch na yengsinki nupi aduga Machanupa aduga mapam aduda numidang kaya marum lakiba adu footage adu uli footage aduda dipakna bag ama paiba duga punamna magi matungda inaduna satpa duki police na makhatana hena kupthana thijilakpada maphamdugi miyoi anjandas sai tha taruklom masak ukidaba adu makoina kangki adubu magi imung aduna police ta karigi muwok na mata thangakidi mamai thangna punam amasum dipakta wangpong sathabda makoina mihat adu makoina sathabani haiba yasakhi hainasu pausna makhatana phongdorakli Maka satarak poina to papau khrenamu sangai festival pangtokpham sing mina krik krik inare Union Minister Kiran Rijizu Festival Lushinbagi Thoramda saruk yaragani Manipur lenga ki Tourism Department asinduna pangthokliba Manipur Sangai Festival amukta oikidriba mongda mina krik krik inare saliba tha sigi kunga mathoidagi hawdokhiba festival asi Manipur gi tungan ba mafam taragu humdoi pangtokibani Bisnupur district ki Moirang khuna musum Impal gi hapta kangjebungda mapungweba thoram sing pangtokli festival si horakpa matamdari mi lakpagi sang hantaki adumainamak loisingadaba numit nini da ngairaba matam sidadi mioi lising kya thomjilakona maram oiraga ticket launaba honabada queue sangna lepagi saktam miyamna uri saliba tha asigi kuntrada Manipur Sangai Festival lusinbagi thorom pangthoklagani lusinbagi numita Union Law and Justice Minister Kiran Rijizu laktuna saruk yagani aduga Prime Minister Narendra Modi na video conference gi kuthangna saruk yabaga loinana miyamda wapam kya phongdokani haina su Manipur gi Chief Minister N Berena laktokre Sangai Festival yengba lakpagi sang nomo gi hengalakpana maram oiraga mafam kya da traffic jam thoki Impal gi akoibida leiriba lambi singsu gari sinbagi sang hengaki loisingadaba matam ngaiduna leiraba festival asi yengbada khudung sananabagidama November 18 amasung 19 suti tangkhai oiragani haina ngarang Chief Minister na laukthokhiba matung ngasi Manipur lenga ki JAD Department na formal oiba notice thoktuna suti tangkhai laukthokre mamangi festival singdadi maruiba khumai pangthokpa masi hapta khangjebung oiramani adubu sai sigoinadi Moirang khunaudu oikhibana mi sinbagi sang kharamakai hanthakadra haina panaramani
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯅꯤꯃꯛꯇ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯕꯒꯤ ꯐꯤꯚꯝ ꯊꯦꯡꯅꯔꯤ ꯅꯣꯡꯃꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗ ꯃꯤꯑꯣꯏ 70,000ꯗꯒꯤ 40 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯃꯤ ꯂꯥꯛꯄ ꯎꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯖꯥꯁꯤꯡꯅ ꯁ꯭ꯀꯨꯜ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤꯗ ꯁꯣ ꯁꯤꯟꯅꯔꯝꯂꯦ MSF ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯕ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯇꯤꯝ ꯑꯃ ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯍꯧꯔꯩꯕꯤ ꯑꯋꯥꯡ UP ꯁ꯭ꯀꯨꯜ ꯑꯌꯨꯛꯀꯤ ꯄꯨꯡ 13:18 ꯇꯥꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯆꯠꯂꯨꯕꯗ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯍꯧꯅꯗꯨꯅ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯀꯨल ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯃꯗ ꯁꯣ ꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯅ MSFꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ MSFꯀꯤ ꯃꯌꯥꯏꯂꯣꯏꯁꯪꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯤꯖꯝ ꯔꯣꯁꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯔꯩꯕꯤ ꯑꯋꯥꯡ UP ꯁ꯭ꯀꯨꯜ ꯈꯛꯇꯗ ꯅꯠꯇꯅ ꯊꯧꯅꯥꯎꯖꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯨ ꯆꯥꯎꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯆꯞ ꯃꯥꯟꯅꯅ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨ ꯄꯥꯟꯅꯕ ꯁ꯭ꯀꯨꯜ ꯑꯣꯏꯅꯕ ꯑꯁꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯄ꯭ꯔꯥꯏꯃꯥꯔꯤꯗꯒꯤ ꯍꯧꯔꯒ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯎꯕ ꯂꯩꯔꯤꯕ ꯑꯣꯖꯥ 3,995 ꯋꯥꯠꯂꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯆꯩꯔꯥꯜ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯣꯖꯥ ꯈꯔ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯆꯪꯗꯅ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯀꯥꯗꯕ ꯀꯥꯔꯕꯁꯨ ꯂꯥꯛꯄꯒꯤ ꯁꯣꯏꯈꯛ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ZEO ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ DI ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯁꯄꯦꯛꯇꯔ AIꯁꯤꯡꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯎꯛꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯅꯥꯏ ꯁꯦꯜ ꯇꯥꯟꯅꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯐꯟ ꯈꯣꯝꯒꯠꯇꯕ ꯌꯥꯗꯕꯗꯒꯤ ꯍꯥꯎꯛꯁꯤ ꯇꯧꯔꯒ ꯐꯟ ꯈꯣꯝꯒꯠꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯖꯔꯕ ꯑꯇꯥꯡꯕ ꯀꯥꯔ ꯑꯃꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯅ ꯍꯥꯎꯁꯐꯨꯜ ꯑꯣꯏꯍꯜꯂꯒ ꯃꯤꯌꯥꯝꯕꯨ ꯃꯤꯠ ꯊꯛꯍꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯈꯔ ꯃꯔꯨꯑꯣꯏꯅ ꯀꯛꯋꯥꯒꯤ ꯃꯐꯝ ꯑꯅꯤꯗ ꯀꯥꯟꯆꯤꯄꯨꯔ ꯃꯌꯥꯝꯒꯤ ꯂꯝꯄꯥꯛ ꯄꯤꯁꯨꯃꯌꯥ ꯁꯤꯡꯉꯥꯃꯈꯣꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯁꯤꯟꯗꯨꯅ ꯑꯆꯧꯕ ꯍꯥꯎꯛꯁꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯤꯜꯂꯤꯕ ꯍꯥꯎꯛꯁꯤꯁꯤꯡ ꯑꯁꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩꯇꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯋꯥꯏꯔꯒ ꯇꯧꯕꯅ ꯑꯌꯥꯝꯕꯅꯤ ꯍꯥꯎꯛꯁꯤ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯅꯠꯇ꯭ꯔꯒꯅ ꯂꯝꯄꯥꯛ ꯑꯗꯨ ꯋꯥꯏꯕꯒꯤ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯒ ꯑꯗꯨꯃꯛ ꯍꯥꯎꯛꯁꯤ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯎꯛꯁꯤ ꯁꯤꯜꯂꯤꯕꯁꯤꯡꯅ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯤꯠ ꯊꯛꯍꯟꯅꯕ ꯃꯑꯣꯡꯗ ꯃꯔꯨꯇꯤꯒꯤ ꯁ꯭ꯋꯤꯐ ꯀꯥꯔ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯀꯥꯔ ꯃꯈꯜꯁꯤꯡ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯕꯨꯂꯦꯠ ꯃꯈꯜꯁꯤꯡ ꯂꯣꯏꯅꯅ ꯂꯥꯏꯟꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯥꯎꯛꯁꯤ ꯇꯤꯀꯦꯠ ꯑꯃꯒꯤ ꯃꯃꯜꯅ ꯂꯨꯄꯥ 500ꯗꯒꯤ ꯍꯧꯔꯒ ꯂꯨꯄꯥ 2,000-3,000 ꯐꯥꯎꯕ ꯄꯤꯔꯤ ꯍꯥꯎꯛꯁꯤ ꯁꯤꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯃꯃꯤꯡ ꯇꯥꯟꯅꯗꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯈꯪꯅꯗꯕꯅꯁꯨ ꯑꯌꯥꯝꯕꯅꯤ ꯃꯈꯣꯏꯅ ꯍꯥꯎꯛꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯐꯟ ꯗ꯭ꯔꯥꯏꯚꯀꯤꯅꯤ ꯍꯥꯏꯔꯒꯁꯨ ꯍꯥꯎꯛꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯣꯝꯒꯠꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯃ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯍꯥꯎꯛꯁꯤ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯥꯝꯅ ꯂꯥꯏꯅ ꯏꯋꯥ ꯋꯥꯗꯅ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯔꯤ ꯍꯥꯎꯛꯁꯤ ꯀꯛꯄ ꯂꯥꯛꯂꯤꯕ ꯃꯤ ꯑꯌꯥꯝꯕꯁꯨ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕ ꯆꯥꯡꯌꯦꯡꯗ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯎꯛꯁꯤ ꯀꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯌꯥꯝꯕꯗꯤ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯃꯤꯁꯤꯡꯁꯨ ꯑꯣꯏꯔꯤ ꯍꯥꯎꯛꯁꯤ ꯑꯃꯗ ꯂꯨꯄꯥ 2,000 ꯃꯥꯡꯈꯤꯕꯗ ꯊꯣꯏꯅ ꯃꯤꯄꯥꯏꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯍꯥꯎꯛꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯑꯃꯇꯪ ꯂꯥꯏꯕꯛ ꯐꯗꯨꯅ ꯐꯥꯎꯔꯒꯗꯤ ꯍꯥꯏꯅ ꯂꯥꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯎꯛꯁꯤ ꯀꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯐꯪꯉꯤ ꯍꯥꯎꯛꯁꯤ ꯁꯤꯜꯂꯤꯕꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯅ ꯅꯝꯊꯥꯛ ꯑꯃꯁꯨ ꯆꯥꯎꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯥꯛꯂꯤ ꯍꯥꯎꯛꯁꯤꯒ ꯍꯥꯎꯁꯐꯨꯜ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯇꯤꯀꯦꯠꯇ ꯑꯣꯏꯅ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯇꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯎꯛꯁꯤ ꯁꯤꯜꯂꯤꯕꯁꯤꯡꯅꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯖ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯒ ꯑꯣꯟꯗꯨꯅ ꯍꯥꯎꯛꯁꯤ ꯀꯌా ꯑꯃ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯎꯛꯁꯤ ꯁꯥꯟꯅꯕꯁꯤ ꯑꯥꯏꯟꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯄꯕ꯭ꯂꯤꯛ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯛ 1867 ꯑꯁꯤꯅ ꯍꯥꯎꯛꯁꯤ ꯁꯥꯟꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯦꯝꯕ꯭ꯂꯤꯡꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯀꯣꯟꯁꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯎꯛꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯔꯝ ꯆꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯑꯃ ꯂꯧꯔꯒ ꯁꯥꯟꯅꯕꯅꯤ
Hꯧzik laklibu wafamdi maming mathasu ningthina naidbu organization amana maram amagi natragana amagi hekta haijilga fund drive tawnabani hairagi irai laina ayabe hekta mak pithokpa leirabra hai natragana magistrate ki ayabe yawdana hekta mak sanari bra haiba sisu yengsin basangle loindana hauzik numit khudingi oina kakwagi area gi mafam anita nomagi sinaraga hauksi pangthokliba sisu siljamai police station gi hek sumang gumbadani maramaduna ningtamna numitang lepa leitana hauksi pangthokliba sida miyamna kari tawraba jano haiba si hangli hansu pausna khatana fongdurakli